ngasi phongkiba tongan pause singdagi lokachaba maruoiba paw khara sandokna pijari ahanbada kuki jogi lamda maitei singna Siroi Lili Festival yawba lakbada mapung phana sakti sijinaduna thingani amadi changba yaroi haina amu hanna warning tawrakli maitei singna kuki jogi lamsing phawraga chatlaga Siroi Lili Festival changba yaroi saruk yabe yaroi matik chaba thabak lokhutuna tamthiba phal phangangani haina kuki Zoland Protection Committee Koba Loop Amana Amuk Hanna Maitei Singda Kihan Kangal Lakre zolen@gmail.com Khaktamak Yauba reference number Amasung Tang Haptaba Cherol Amada Maitei Singna Kuki Zona Kundaba Mapam Sing Pauduna Siroi Lili Festival Yauba Haibasi Khanaba Hobani Haina Logani Amadi Tamthiba Phal Phangani Kuki Jogi Lamda Sangsilakpa Maitei Sing Mapung Phaba Araiba Sakti Sijinaduna Sapchana Thingani Adum Oinamak Siroi Lili Festival gi leijariba culture gi masak magun sing adubudi ikai khumnagani loinana shanti oina festival pangthokpa haibasi kuki jo singi apamba suni adum oinamak maitei singna kuki jogi lam phawraga chatuna festival asida saruk yabadi sungya yaroi haina akanma wafam thamlakli panba yabadi mamang thaktasu kuki jo village volunteer eastern zone haiba asengba leitaba loop ama yauna KSO Delhi gi president Pauza Khuf Guite Koba Mioi Amana Chap Manaba Mawongda Kihan Khanganbagi Thawong Chathagibasu Laikhrabani Makha tarakpa yamna nungaitaba paw amada farm mapuna license ganna kapada farm chenaba mioi laikhidre misi sigi matangda JAC semkhre Thobal district ke Hairok police station gi manung channa leiba Hairok Khangrokta leiba farm chenaba mioi ama farm mapu aduna mahaki license nongmaina kapada laikhidre thodok adubu yaningdaba phongdoktuna joint action committee JAC ama sembaga loinana Manipur laingakta tongan tonganba wakat kaya taksinkhre wakat sing Phangdriba Fawa Asiba Haksang Loroi Hairi Misi Sigi Matangda Police Taki Phangwa Paugi Matung Innadi Thaudo Asi Ngarang Numidang Pung Nipal Makhairom Taba Matamda Thawal District Ki Hairok Police Station Ki Hairok Khangrok Farm Amada Sangabaga Mari Lainana Saksa Haijanabada Thokibani Hairi Laikhidraba Farm Senaba Mioi Adugi Mamingna Laisram Tombi Sahi Nifu Manga Apokwa Laikhidraba Laisram Khomei Kawi Hairok Part 2 Devi Mandap Laikai Dagini Mahakpu Nomaina Kapliba Farm Mapu Adugi Mamingna Ningthaujam Rajnikan Sahi Nifu Mari Apokwa Laikhidraba Ningthaujam Menjor Kawi Laifam Hairok Part 2 Mayai Laikai Dagini Thaudok Thokleba Mafam Asi Makhoi Anigi Yumdagi Chawrakna kilometer Mari Rom Lapna Leiba Singkhong Maya Nakna Leiba Ingkhol Amada Thokibani Hairi Farm Mapu Rajnikanbu Pulisna Phakre Tombibu Mahakna Nohoina Kapani Haibasu Mahakna Pulista Yazakhre Hairi Police ki paw asina makhata na hai ngarang asi Rajnikan ki Hairok Khangrokda leiba Nauna Saba Pham Ama Sangaba Numitni Ayuki Sangaba gi thorom asi loiraba matung numidangda pham aduda Rajnikan yauna mioi khara chakcha haijanaki maduda marai yenarakpadagi Rajnikana mahaki license nongmai adu puthoklaga tombibu makokta kapani Tombi ahanbada Thawal District Hospital da pukhatki adubu doctor na sire haina confirm tawki mahaki asiba haksang adu hawjik porompat Jennings ki Miral Sangda Thamkhre Hairi Amaromda Thodok adugi mathang tanarakpadagi ngarang numidang pung 12 makairom taba matamda khosawnaraba miyam horoktuna farm mapu Rajnikan ki yum thudektuna akang agai atoi thonkhre ngarangi farm sangaba aduda yawba miyoisingna phongdorakpagi matung innadi Rajnikan masana Ayuktasu nongmai puthoklaga blank fire tawki maduda sangaba yawba miyamnasu yamna sawnaki hairi mihat adubu pendaba phongdoktuna laikhidraba Laisram Tombigi Loinabi Laisram Padmana Phongdokibada mahaki mapuroibabu kari maramgi hatpiribano mapuroibagi maral karino takpiyu mapuroiba adu kanagumba miyoi amataga nungainadaba sawnaba amata laikhidri mapuroibabu kari maramgi hatpibano haibagi maramda khanganbiyu lairiba macha ahum mapuroiba yaudana karamna thakani mapuroibana pumnamak honarambani hairi cherak asida mihat asiga mari leinana ngasi ayopung nipal taba matamda Hairok Part 2 Devi Mandop Laikai gi Divine Nongpok Ningthau Youth Club Miyamgi Oiba Mifam Ama Pangthoktuna Mihat Asiga Mari Leinana JAC against the Cold Blood Mother of Laisram Tombi Haiba Ama Semduna
Manipur lengakta tongan ba wakat sing taksin kre ngasi sem ki ba JAC na ta ki ba warep ki matung inna tamthiraba mihat asi kana gumba kharaga logduna raga chathaki ba thabak ni haina lawi maram aduna senari ba mioi phagatuna logi oiba matik chaba cherak phangan gadabani laikidraba tombi gi imungda mihat asida senari ba imungna sel oina lupa lak yankhai pina ba haina su lemnaki aroibada laikidraba tombi gi thawa yawdraba haksang rajnikan gi phamda lairon chanba haina su lemnaki hairiba warep sing asi thabakta onthoktriba fawa asiba haksang lawdaba haina su lemnakre Siroi Festival da saruk yaba lakliba maitei singda singnarakliba lup natraga lanai mioi sing phanaba Manipur Police na criminal case ama register tawkre ngasi dagi hauduna me kunmari fawba ukrul da pangthokadoriba Siroi Lily Festival da maitei singna saruk yaba lakpada Kuki na kundaba mafam sing phawraga chatpa yaroi haina atamnana hanjin sinarikliba lup natraga lanai mioi sing phanaba Manipur Police na Cyber Crime Police Station da criminal case ama register tawkre hiram asigi matangda Manipur Police na phongdokpagi matung inna Kuki gi masak khangdaba lup yauna lanai mioi kharana Siroi Festival saruk yaba lakadaba maitei singda hatkani tupkani haina kihan khanganbagi warol sing social media da sandorakpa thengnare asigumba kihan khanganbagi thabak chathariba lup sing asi asengba leiba lup amata nate haiba khangle masigi mathakta Kuki gi asengba lup kharana su sunglei leitaba lup singa hiram amata da mari leinaroi haina phongdokpa laikre asigumba thong sing chathariba lup natraga mioi sing phanaba thabak paikhale amaromda miyamna festival asi saruk yaba chatpada saphanaba ngak senbagi thaba akanma mongda paikhale senior police officer sing deploy tawon kibaga loinana chang naina security gi mifam pangthoktuna kupna yengsili miyamna Manipur Police na lokhatliba thabak sing asida sogotpiu haina appeal tawrakle Moregi IRB posta attack chathabada chenaba mioi NIA na phakre Mamang say lisingani kunmarigi January da Moreda leiba IRB posta attack chathaduna personnel ama hatkiba anina asok apan nanghankiba thodokta chenaba Thanmilen Mante Elias Lenin Mante Koba Mioi Ama National Investigation Agency NIA na phare agency ki pawn hai Thanmilan Mante Elias Lenin Mante ngarang maijing numita Assam gi Silchar dagi phakibani Moregi IRB posta chathakiba attack aduda Police personnel ama siraga personnel anina asok apan nangkibani hojik maki oina Thanmilen Mante karamba Militant group ka samnaba miyoino haiba chapchana khangba ngamdri pawasina makha taraduna haibada Technopol district ki border town Moreda Kuki militant singna mamang sahi lisingani kunmari gi January 13 ta attack adu chathakibani thodok asigi matangda tha 13 lom asida NIA na chatharakli ba thijin humjin bagi thabak asi Thanmilen Mante phaba ngamkhiba asina hena makha tana khumang yangsinna thijinba ngamlagani hari border town oiriba More area da Kuki militant singna mafam aduda leiriba maitai community gi matakta kumja lisingani kulhumdoi gi me ahumdagi akanma maongda attack chathaduna maitai gi yum kai kaya mai thaduna amang ata thogan khibani ngasisu mari leinaba authority na Moreda militant activity singi mathakta thigatpagi akanma thabak chathaduna laklibani haina su paw asina makhatana phongdole Imphal Ukrul lambi security gi akanba section thorang lokhatle Siroi Lily Festival hodonaba Governor Ajay Kumar Bhala Ukrul yoksinkre Ngasi ayuk pung 13 makai taba matamda Ukrul gi Siroi village ki heritage ground da Governor Ajay Kumar Bhala na hodokduna numit mangani chumna pangthokadoriba mangarak suba Siroi Lily Festival lisingani kunmanga miyamna mapung phana saruk yaba ngamnabagi damakta Imphal dagi Ukrul phawbagi lambi paringda security gi akanba thabak lokhatkibaga loinana miyamna festival asida saruk yabada kudong chanaba transport department na numit kudingi ISBT dagi bus service ahum laikhibaga loinana Ukrul dagi su ISBT fawa bus service ahum thamgadori festival asida community khudingmakna saruk yaba ngamnaba amadi chathok chasinda kudong thiba thoktanabagi damakta Imphal dagi Ukrul town phawba kilometer marifu sangba lambi paring asida security na ngak senbagi akan mathabak lokhatkre maru oina Kuki khul khara leiriba Yangnangpokpi dagi Litan phawba amadi Litan dagi Mahadeva phawbagi lambi gi sarukta Manipur Police BSF amadi paramilitary force matik chana thamduna ngak senbagi thabak lokhatkibaga loinana lambi masang asida vehicle checking amadi patrolling gi thabak su kankhatkhre haina Manipur Police ki mokok
thongba officer amana phondorakli amromda ukrulgi deputy commissioner poli makanna ngarang cherol ama thoktuna festival asi asoi angam yaudana pangthokpa ngamnaba ayuk anganbadagi ahing nongyai phawba security na ngak senbagi akanba thabak lokhatkani festival asida saruk yabasingna yangangpokpi phawraga imphaldagi ukrul lakpa amasung ukruldagi imphalda hanbada yariba makai ayuki pung nipaldagi nungthilgi pung mari phawbagi manung asida chatnaba thorang tobiyu karigumba pung mari takiba taragana security personnel sing ngak selaga chalhangani adungmapu ahing nongyai matungdadi miyoi amata lambi paring asida chatbiganu haina DC na akan mawapam thamlakli Myanmar amasung Bangladesh ni singnaba illegal immigrant sing numit kunthani gi manungda masak khangdoknaba state singda instruction pikre Laibak asina Bangladesh amasung Pakistan ga akan mamawangda ungkhatna ringai cherak asida laibak sing adudagi illegal immigrant kaya India gi tongan ba state singda changsillaktuna laisilliba sing numit kuntrani gi manungda masak khangdoknaba Ministry of Home Affairs gi maikaidagi state amasung Union Territory singda khangankre Ministry of Home Affairs gi pawgi source amana hai Indian citizen ni haina claim tawriba Bangladeshi amadi Myanmar dagi lakpa singnaba illegal immigrant sing adugi background sing adu chapchana numit kuntrani gi manungda khangdokadabani hairiba numit kuntrani asigi manungda makhoi gi documents sing adu verification tawdrabadi makhoi gi maramda halan khinabagi thabak sing paikhatkani Union Territory sing amadi state singda illegal immigrant sing adu detect tawba identify tawba amasung deport tawbagi thabak laigani loinana hariba thabak sing asi paikhatnabagi damakta district level detection center sing marang kaina thamgadabani Ministry of Home Affairs ki maikaidagi Bangladesh amasung Myanmar dagi changlakpa illegal immigrant sing masak khangdoklaga maramda halan khinabagi thabak sing paikhatpa asiga mari lainana leibak ani asigi lonabada ngamkhai ngakpagi thabak tawriba Assam Rifles amasung BSF ki DG da akanba instruction pikre instruction asigi mangoinana haukiba February thadasu Union Home Minister Amit Shah na illegal Bangladeshi amadi Rohingya immigrant sing India da changlakpada mateng panglamba network singi mathakta chapchana akanba thabak sing lokhatkani haina akanba wafam phongdokiba laikre Ministry of Home Affairs ki nongna pirakkiba instruction asiga mari lainana mamangi matamda Mizoram da lanjenaraktuna leiriba Myanmar refugee sing biometric details sing collection tawba yana leiramkhibadu nahongnana Mizoram government ki maikaidagi state aduda leiriba Myanmar refugee lising kuntra humdoi gi biometric details sing collection tawragani haina phongdokre hiram asigi matangda haukiba irai numita Mizoram government amasung Ministry of Home Affairs ki marakta video conferencing ki khutangda meeting pangthoktuna biometric enrollment exercise pangthoknaba khanabasu laikre hairi ZUF da miyoi taret changlakre NNCN IM da hana yauromba lalolup asigi miyoi taret khulai mangaga loinana Jaliangrong United Front ZUF da changlakpada ZUF na sinduna taramna okpagi thorom ama ngarang dealing headquarter camp ararat da pangthokre haina lona thingkraba lalolup ZRF ki Information and Publicity Secretary Louis Gamaina thadrokpa chirol amana hairakli NNCN IM dagi ZUF to changlakhraba miyoi sing adudi Southern Zone NSCNR gi Political Supervision Kilonser J11 Southern In Charge Deputy Kilonser Home M Rongmei ni Maringmei Dinganglui Rongmei Elias Adin Elias Hobson Sagungam Gamai Elias Sangu Taratar Ceasefire Monitoring Cell gi Member Deputy Secretary Ziliangrong Guard Commander Major Pujanglung Elias Luki Inpui Amadi Second Lieutenant Liang Thuingam Malangmai Elias Satuni Hari Losingba singasina ZUF to yaurokpada ikai khumnaba utpaga loinana ZUF ki lup asigi mapangal kankat handuna tunglam chatta amata oinabagi manglomda changsinba ngamlagani haire aroiba pawda editorial kalamdagi machangoiba pawma lokhatchari
Chief Minister Oiningba Yambadagi Lengak Semba Ngamdaba Haibasi Ikainingaini Manipurda PR gi Lengak Sasal Leragliba Asi Tha Mari Phajilakadore Asuk Kuiraba Matam Asi Phawbagi Manungda Anuba Lengak Ama Semba Ngamdaduna Leiriba Asigi Maram Karigino Haibasi Lebak Miyamna Ifong Fongna Khangnaraba Haibadu Oide Masigi Maramdi BJP gi MLA Singi Maraktagi Chief Minister Oiba Pamba Mioi Kaya Chongthorakpadagi MLA Masing Yamna Khombagi Akanba Lan Ama Chathanarapagi Hauzik Phawba Anuba Lengak Ama Semba Ngamdaba Haibadu Oide Chief Minister Oigani Haiduna Chongthoragliba Miyosing Asisu Masana Matik Chaba Lusingba Ama Haibadudi Gul Chelabra Haibadu Masana Khangjadabagum Tawbagi Yamna Langani Lusingba Ama Oiba Haibasidi Ahanbada Lengak Sembada Mapung Oigadoriba MLA Sing Adu Misang Mikai Naidana Aigini Migini Haibadu Khaidana Manaba Miyeng Yengduna Amata Oina Khomjan Tasinba Ngambagi Gun Adu Chengadabani Masida Natana Isagi Thajaba Isagi Oijaba Thadukuna Kathokpana Mang Thaduna Irebak Amadi Iramdam Miyamgedamakta Apaba Thabak Tawba Loinana Tungi Mirogidamakta Singthaningai Oiba Thabak Tawba Ngamba Miyoi Ama Oigadabani Hariba Gulsing Asi Chief Minister Oiningbana Ngauraba Singi Mapamda Chelabra Chendribra Haibasi Masana Masabu Hana Masak Khangjaba Ngamba Tabane Madu Natana Masana Masabu Matik Chajaba Miyoi Luchingbani Haijaduna Chongthorakpa Ngasidi Miyamna Luchingbani Haina Lawroi Luchingba Oiningbana Ngauraba Wakal Mapung Phadaba Miyoi Haina Lawgani Haibasisu Chief Minister Oiningliba Singna Khangpham Thoi Ngasi Manipurda Thokliba Sahi Ani Helaklaba Lal Asi Karamba Matamda Thokibano Luchingba Kanagi Lengak Sasangi Matamdano Luchingba Adugi Makhada Minister MLA Oiduna Kana Lengak Sasan Paibada Yaukibage Haibadu Manipur Miyamna Ngasi Mayek Sengna Khangi Pumnamak Bharat Lengaki Yaka Matung Inna Lebak Ngakpa Makhoigi Makhongda Turaga Makhoina Taw Haiba Thabak Adu Khakta Tawraga Lengak Ngakpagi Manipurda Thokliba Lan Asi Ngasi Phawba Loisinba Ngamdana Leiba Yamna Awaba Ipakta Langthaduna Thambani Haibasi Mayek Sengna Khangnaraba Ngakta Natra Haujisu Lal Loisinaba MLA Sing Amato Oina Punsinduna Bharat Lengaki Luchingba Singda Apunbagi Thongna Utuna Ichang Thongna Haiba Ngamdana Leiri Maduna Haujik Miyangi Mihut Oiribasing Asi Kanano Maribak Miyambu Thamoi Sengna Nungsibagi Thabak Tawba Ngambra Makhoigi Lichat Sajat Karino Haibadu Lebak Miyamna Mayek Sengna Khanglangwani Haina Khale Maduna Manipurda PR Thamlakpa Tha Mari Surakadoroba Phawba Asida Popular Government Ama Semba Ngamdaba Haibasi Kanagi Maralno Haibadu Lebak Miyamna Sengna Khangi Haibasi Aikogi Miyamgi Mihut Oiriba MLA Singna Khangpham Thoi Aduga Haujik BJP gi MLA Singi Marakta Lingjan Manadriba Asisu Yamna Lali Anongba Lengak Ama Semnabagi MLA Masing Suna Leina Amata Oina Punsinduna Lengak Semlage Haiduna Manipur gi Governor da Karigidamakta claim Tawba Ngamdribano Karigidamak Chief Minister Oiningbana Ngauduna BJP MLA Manungda Chief Minister Oigani Haiduna Miyoi Ahum Mari Chongthoraktuna Kem Tawnariba Asigi Maram Miyamgi Wahang Oiragli Maduna Haujik Lairiba BJP gi MLA Singi Manungda Masing Yamba MLA Singna Mapung Phana Sagotba Miyoi Adu Lusingba Ohennaba Amato Oina Punsinduna Anongba Lengak Ama Semnaba Honabana Khwaidagi Aphaba Oigani Khale Masigi Ona Tainaba Chief Minister Oiningbana Ngauraba Mapanthui Haibagi Thong Adudi Tahanba Chumloi Athuba Matamda BJP gi MLA Sing Amato Oina Punsinduna Anongba Lusingba Ama Yetnaba Leitana Khanduna Anongba Lengak Ama Semnaba Honaba Tai Madu Natrabadi Haujik Lairiba MLA Sing Asi Manipur Miyambu Wahanba Maribak Miyambu Nungsidabani Haibadu Miyamna Mayek Sengna Khanglakpadagi MLA Singi Mathakta Miyamgi Akanba Khongjang Ama Changsillakloi Haibagi Haini Maram Laite